Molhamda Kuki sing amu hana khundahandore honaba yaningde haina khunja singna wakan mi pamphangkhre Imphal East District ki manung chanba itham moirang purel amasung tumukhonge yamna nakna laidiba molham khulda Kuki sing amu hana khundahandore center na honariba thawong asagi mayokta ngarang itham moirang purel amadi tumukhongi khunja singi oiba mifam ama pangthokre loinana molhamda BSF ki company ama nauna deploy tawduna Kuki sing khunda laita hanaba honariba thawong adubo yamna kanna yaningda phongdokre mifam aduga mari lainana nongpo ngakla luk advisor dewal ta khelambam na hai kibada hojek thokleba irang asida center na nakalamtagi oiba miyeng yengduna maitei singpu na thaiduna thamlaga Kuki singbu amuhanna khunda laita hanaba honariba si akan mongda condemn tawe irang asida tumna mangkraba maitei gi khul sing asigi oinadi center na kari suna sungdana leithokle Fireland Mall area gi manungchana leidiba molham khul asida Kuki lal hoba kele amadi Myanmar na base toba ke nebigi kadar sani rom lai haina NSNIM na phongdokhibasu leikrabane maram aduna molham khulda logi wangmada sangselakliba Kuki khulai paiba singa silaksin na balup asina thengkhang kyarak tamari lenaba singda wakat palai khrabane Kuki khulai paiba singa sina matam amada hekta maitei khul singa sida attack satharpa yabagi phibam leiringai serak asida molham khulda BSF company ama thamjillaga Kuki singbu amu hanna thamjinnaba honaribasi laibak thibane nakalani maki wa targa resettlement tawbagi mahutta Kuki khaktamak khundanaba honaba asina irang ase makhatana chathanabagi sebau thabaga sap mane haina su phongdokhe Security ne Indo-Myanmar border gi moreda combing sathabada misam ngakta ngairambadagi amata phagatre maitai singi search di Kuki singna lam khopchinb fencing khajin khre haidi Indo-Myanmar border de laiba more town da law and order maintain tongnaba pandamda ngarang operation sathaduna leramba mioi sing verification tawkhre Tenopal district police more police ki additional SP operation Muhammad Rayazuddin lusingba BSF amadi AR yawba combined team amana ngarang ayuk pung 6:9 makhai phawa more town da laiba mafam Tele Road Nepali Basti Muslim Basti Singdong Lekai Singda Tiba Humbagi Tabak Tabagaluna Mapamadu the Leramba Miosa Magatara verification Toke High operation Duda Mioising Adu Misong Ngakta Oirambadagi Amata Fagat Palate Hide More the Santi Hanzilla Posi Apabukudam Hainasu Miam Napongdong Naragle Nakalamaronda Moregi Maitei Lam Kuki Singna Khopchinb Horagle Haina Hide Indo-Myanmar border Oiriba Moregi Maitei Lekai Labor Sir Sama Yauna Yum Kaya Kuki Singna Thugaiduna Lam Khopchilamle Marile number authority ne action amata lokat pangamdre haidi Sir samadi yum singa se more ward number 7 ge manungchan ba kanan bank Kuki lekai ka thangnana leiba more turel wangma maitai lekai da leibane Kuki singna khopchin kiba all community bible church ase turel wangma maitai lekai da hangba ekwa lai ja haina khangnaba package drinking water sungpham ge mayok nabada leibane haidiba maitai singi church ase sapam Robertson singka wap miyoi amagine haidiba maphaba se Kuki singna fencing khajinduna lam khopchilam kibane masi kanglaba phawba authority ne action amata lokhat pangamdre haire Kuki singna nongmai paiduna football sanagre tabada ngakpa amade akiba thodo ama Manipur da thokliba irang manung hasida Kuki singna aphaba makhalgi khulai sing paiduna maitai khul singda landaba khangnatana lampakta nongmai yanduna football sanabagi video viral oirakle viral video aduda matonda angangba masugi ribbon kiba nongmai yanba nupa amana makhoda nongmai ama su paiduna football sanaramdaigi warm up tawbagi video social media influencer amana thagalapadagi viral oirakibane video thagalagliba social influencer adu status ki kangpokpi district tagi niamadi video adu da topa mioi kaya so AK amade M series ki assault rifle sing paiduna lampak adu ki akoibada ball kauduna leibagi saktam okay mioi sing aduna sanariba nongmai sing adu ki matonda angangba masugi ribbon sing punke video adu da uriba mafam adu kangpokpi district ki manungchana leiba ke gamnom phaigi nojang kibjen memorial ground da mamang thage tangkundagi sathara football tournament amani haiba wafam yauri mafam ase Imphal gi kilometer 50 rom lapna leiba mafam amani yet thangba lingjumdagi automatic assault rifle ama yanba amadi khunna ama paiduna football warm up tawriba nupa aduna liliba jersey adugi mamangda sana khang haina thaba ui amadi maning thangba sarukta miyo adugi mamingda jersey number 15 gina kipgen haina mayek sengna thare khulai matik chana paiba miyo singna lampak adugi akobida jagoi saduna amadi football kauduna leiriba sing adugi helmet amadi lingjumda thetpa angangba masugi logo aduda Kuki National Front KNP haina thabagi saktam ore KNP da yauriba PSA president ne wafam asina KNP ki origin KNP na ore haina takle haina so phongdokle Kuki militants singna kidnap tawkhiba yungangi dealer ani security force na rescue tawkhre Kuki militants singna January 13 da kidnap tawkhiba yungangi dealer ani adu haukiba tang ani amasung marida Sursanpur police
amasung kunthraga taruk suba Assam Rifles ki combined force na nga soyangam yaudana rescue tawkre haidi combined force na rescue tawkraba mioi ani adudi Lalboy amasung Sandan kawi makoi ani asi mamang tha Janawari kunthra matoida Churchandpur gi Sengkopang cemetery mayadagi Kuki militant sing na kidnap tawkraba matung asauba ransom ki demand ama tawrakhibani adumakpu Churchandpur police amasung kunthraga taruk suba Assam Rifles na makoi bu rescue tawnaba leptana chatharakiba operation gi manungchanna Kuki militant sing aduna makoi bu phajinduna thamlomgani haina singnaba jaga sing yauna Gamjong Tolen amasung Songpi na singba tonga tonga mafam sing amadi hotel na singba da check tawbagi thabak sathaki loinana town area da frisking amasung checking ki thabak hanadagi hena kanhanki security force na chatharapa operation gi manungchanna February ani da combined force na chathakiba frisking operation amada Sandan rescue tawba ngamki makhata na Lalboy February 5 da Poite village da chathakiba combined frisking operation amada rescue tawkhibani hairi mi phabada senaba ama phakre Imphal dagi nan local ani phabada senabani haiba mioi ama Manipur police na hawkiba lebak punumita phagat khre hairi phagalaba mioi ado kairang haingang khongdagi MD Anwan Hussein sahi niphuma thoi kawwa amani hairi Delhi da transport tawbagi order high court na kakhre kulngakpa manga gi case Delhi NIA court transport tawduna case athariba simaram chade haiduna transport tawbagi order kakhre hairi ngarang Manipur press club ta pangthokiba pawmi singa unabadu da advocate Maisnam Zoni na hai kumja 2023 gi September taraga tarukta Purompat police commando gi kangbu amana khungakpa manga Anand Romajit Gazet Johnson amasung Michael bu phakro matungda special judge Manipur gi National Investigation Agency NIA da putoki phagalaba mioi manga asi special judge NIA Manipur na bail piraga thadoki adubu NIA na makoina India lenga ki mayok to lan hawi haiduna NIA Delhi court case transfer tawki haiba wafam thamki mahana hai khungakpa singa se terrorist organization nate Manipur da hojik thogluba irang asida village volunteer force oina leibani makoi asi unlawful organization gi mioi nate Manipur da hojik thogluba irang asida miyam gi punsi amasung lanthum sengak senbagi thabak tawriba village volunteer force ni haina bail pirabasu Anandbu NIA na amuk phajillaga puraga satki haina paladuna atai accusing Romajit Gazet Johnson amasung Michael Sutungda NIA na amuk FIR case ama pansinduna phajin kharba matungda makhoi manga gi case punna hojik Delhi court ta case athaduna lakhi loina na Johnny na makhata na phongdokibada kulngak posing tampak ngak naba miyam gi damak tholakhibani case ama gi damak phakiba khulngak posing gi mathakta makhal kaya gi case pansillaga Imphal da losinba yaba case adu Delhi da transfer tawduna khulngak posing maranai tahanbi kanu hanso phongdokhe relic camp da laiba singlana lamjeng dona MP Bimol gi da thumjel hanba laibak thi bani haina kaisam thongmera paibi tupna phongdokre kari su khangja da relic camp da laiba mioi singbulana lamjeng duna MP Bimol akoijong gi mayumda thumjenba lakhiba du laibak thi bani Lok Sabha da MP Bimol na thamkiba wafam adubu aranba wahan thokpiduna miyambu lana lamjeng duna jamam naba thohale matung tarakpada siguma maram sa da pamadi yumpham yaudaba thong singa se amuk hana tawbiganu haina kaisam thonggi mera paibi singna phongdorakle ngarang kaisam thong kaithel da maikai adong gi mera paibi singna pangthokiba pawgi mifam amada kaisam thong mera paibi gi apunba mohot seladuna Maisnam Rameswari kaubi mera paibi amana hai laisam waroi singdagi Bimol amadi thasana kaubi nupi aniga loinana laiso tomba payment amadi angom sauren khoma kaubu nupa ani asiga punduna lanjadraba kalisu khangjadaba relief camp ta laiba mioi khara puduna kaisam thongta leiba MP Bimol gi yumda thumjilakiba du yamna laibak thibani MP Bimol na Lok Sabha da thamkiba wafam adu aranba wahan tokpiduna miyambu lana lamjingduna kangaun hanba thongale MP Bimol na ngakhiba wafam adu aikhodi political gi awai akum oina ude haina su phongdokhi mahana makhata aduna hai MP Bimol na parliament ta phongdokhiba wafam adu village volunteer pankiba su leite akhang ai kayana asengba suma wahan tho adu miyamna khangan kiba su laikrabani matung tarakpada singuma maram jadaba amasung yumpham yaudaba thawong singa se tawbiganu haina su appeal tawkhi CM Biren Tribeni Sangam da iruptuna Manipur gi damak thawni khre Union Home Minister Amit Shah na kaubadagi Delhi da chalubani haiba Mahut Minister Yumnam Khemchan ngarang Imphal thorakre haksang nabagi yengba chalubani ataidi no comment haina pawmi singda Minister Khemchan na phongdoklamki amarom da Chief Minister N Biren yauna nahan Delhi da chatkhiba cabinet minister sing Kumbh Mela da saruk yakhibaga loinana Ganga Yamuna amadi Saraswati Turel ahumgi itinpham oiriba Tribeni Sangam da iruptuna Manipur da tangdu laitaba hanjilaknaba thawni khre hairi Amit Shah na CM Biren amasung MLA singa wa khana khre Union Home Minister Amit Shah na ngarang Manipur gi Chief Minister N Biren Singh amasung MLA singa tongan na unaduna opposition gi maikaidagi government asida pirakliba sapu ase ngak thongnaba wa khana khre haukiba yum sagaisan numita New Delhi da thunglakiba Chief Minister N Biren amasung Council of Minister yauna MLA taruka tongan ba ngarang Union Home Minister Amit Shah ga unakhi hairi ET Bharat na phangba pawgi
ꯃꯤꯈꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡ ꯈꯛꯇꯃꯛ ꯍꯥꯟꯅ ꯎꯅꯔꯕ ꯃꯇꯨꯡ MLA ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔꯒꯤ ꯇꯤꯝ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯎꯅꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯨꯟꯅ ꯎꯅꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯣꯜꯍꯥꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛꯄ ꯍꯥꯏꯅ ꯗ꯭ꯔꯣꯟ ꯐꯨꯇꯦꯖꯇꯒꯤ ꯎꯕ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯗꯣꯛꯅꯔꯛꯂꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕ ꯄꯥꯎꯅꯣ ꯍꯥꯏꯕꯗꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯉꯥꯏꯃꯤꯟꯅꯁꯦ